ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯁꯅꯥꯂꯩꯕꯥꯛ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯔꯣꯏꯕ ꯂꯩꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯅꯨꯡꯁꯤ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯁꯅꯥꯍꯜ ꯀꯧꯕ ꯑꯃꯒ ꯁꯅꯥꯇꯣꯝꯕ ꯀꯧꯕ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯇꯥꯡꯅ ꯌꯥꯎꯖꯕꯤ ꯇꯝꯐꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯌꯥꯎꯖꯕꯅꯤ ꯍꯥꯏꯅ ꯃꯄꯥ ꯃꯕꯨꯡꯁꯤꯡꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯆꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯅꯤꯅ ꯍꯥꯏꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯅꯤ ꯄꯥꯈꯠꯇꯨꯅ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯕꯨꯗꯤ ꯇꯝꯐꯥꯅ ꯀꯤꯅ ꯆꯠꯆꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯅꯤ ꯈꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯤꯟ ꯄꯨꯝꯕ ꯑꯃꯠꯇ ꯋꯥꯠꯇꯅꯗꯤ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯝꯐꯥ ꯁꯅꯥꯗꯨ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯕꯒ ꯇꯨꯝꯁꯤꯠ ꯐꯥꯗꯕꯗꯒꯤ ꯅꯨꯡꯊꯤꯟꯗꯨ ꯀꯟꯅ ꯎꯏꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅꯗꯤ ꯂꯪ ꯅꯥꯏꯕꯗꯨ ꯍꯩꯅꯕꯅꯤ ꯇꯥꯛꯄꯤꯒꯦ ꯍꯥꯏꯅ ꯅꯥꯀꯟꯗ ꯐꯝꯍꯟꯗꯨꯅ ꯀꯟꯅ ꯂꯪ ꯅꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯀꯟꯅ ꯈꯞꯆꯤꯡ ꯈꯞꯆꯤꯡ ꯆꯤꯡꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯕꯨꯡ ꯑꯇꯣꯝꯕ ꯁꯅꯥꯇꯣꯝꯕꯅ ꯈꯧꯗꯦꯝꯂꯛꯂꯝꯃꯤ꯫ ꯃꯕꯨꯡꯅ ꯈꯧꯗꯦꯝꯂꯛꯄ ꯑꯗꯨꯗ ꯇꯝꯐꯥ ꯁꯅꯥꯁꯨ ꯏꯈꯪ ꯈꯪꯅ ꯃꯃꯤꯠ ꯃꯅꯥꯗꯣ ꯈꯪꯁꯤꯡ ꯁꯤꯡꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯉꯥꯡꯁꯦ ꯇꯨꯝꯅꯤꯡꯗꯅ ꯈꯞꯆꯤꯡ ꯆꯤꯡꯂꯦ꯫ ꯑꯁꯤ ꯐꯥꯎꯕꯗ ꯏꯃꯥꯅ ꯅꯆꯥꯅꯨꯄꯤꯁꯦ ꯍꯩꯍꯟꯅꯤꯡꯗꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕ, ꯍꯩꯌꯨꯁꯨ ꯌꯥꯔꯣꯏꯗꯕꯗ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯕ꯭ꯔꯅꯦ? ꯇꯝꯐꯥ ꯃꯃꯥꯕꯨ ꯀꯤꯗꯨꯅ ꯇꯨꯝꯅꯤꯡꯗꯦ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯃꯆꯜꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯇꯣꯝꯕꯗꯨ ꯁꯥꯎꯒꯠꯇꯕꯤꯗ ꯏꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ, ꯏꯁ, ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ, ꯍꯧꯖꯤꯛꯇ ꯈꯞꯆꯤꯡ ꯈꯞꯆꯤꯡ ꯆꯤꯡꯂꯤꯗꯨꯗ ꯇꯨꯝꯅꯤꯡꯗꯦ ꯀꯥꯏꯅ꯫ ꯑꯗꯨꯗꯤ ꯇꯥꯇꯣꯅ ꯈꯧꯗꯦꯝꯂꯛꯄꯗ ꯈꯪꯕꯗꯒꯤ ꯐꯈ꯭ꯔꯦ꯫ ꯃꯁꯤ ꯀꯌꯥꯗꯅꯣꯅꯦ, ꯑꯩꯉꯣꯟꯗꯒꯨꯝ ꯇꯥꯏꯅꯁꯨ ꯂꯩꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ, ꯋꯥꯔꯗꯤ ꯆꯠꯂꯣ ꯄꯣꯊꯥꯖꯧꯔꯣ꯫ ꯑꯍꯣꯏ ꯏꯃꯥ, ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯨꯡꯗ ꯆꯠꯂꯦ ꯍꯥꯏꯒꯨꯝꯗꯨꯅ ꯃꯃꯤꯠ ꯐꯥꯛꯆꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯕꯨꯡ ꯑꯇꯣꯝꯕ ꯁꯅꯥꯇꯣꯝꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯑꯁꯨꯝꯅꯗꯤ ꯁꯣꯜꯂꯤ, ꯃꯁꯤꯗꯤꯕ꯫ ꯍꯥꯏ ꯑꯇꯣꯝꯕ, ꯏꯃꯥ, ꯅꯪꯅꯦ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯏꯀꯣ꯫ ꯑꯁ, ꯃꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯕꯤꯔꯨꯅꯨꯗ, ꯅꯆꯥ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯕꯣꯅꯦ꯫ ꯏꯃꯥ ꯍꯣꯏꯒꯤ ꯃꯥꯏꯆꯣꯞꯅꯕ ꯅꯆꯥꯅ ꯈꯛ ꯇꯧꯔꯨꯔꯦꯕ꯫ ꯑꯗꯨꯕꯨ ꯈꯪꯂꯗꯤ ꯐꯩꯌꯦ꯫ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗ꯫ ꯃꯃꯥ ꯃꯆꯥꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯁꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯔꯛ ꯐꯠꯊꯠꯂꯒ, ꯅꯃꯥ ꯅꯆꯥꯗꯤ ꯀꯔꯤ ꯍꯥꯏꯅꯔꯝꯂꯤꯕꯅꯣ? ꯍꯣ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯋꯥꯈꯜ ꯇꯥꯕꯁꯦ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯅ ꯍꯥꯏꯖꯔꯝꯂꯤꯕꯅꯤ꯫ ꯀꯩꯅꯣ ꯈꯥꯎꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯂꯩꯕꯤꯔꯛꯂꯤꯕꯅꯣ? ꯂꯩꯔꯛꯄ ꯅꯠꯇꯦ ꯍꯩ, ꯏꯇꯥꯎ ꯕꯣꯀꯨꯜꯅ ꯏꯆꯥ ꯇꯣꯝꯕꯤꯅ ꯆꯥꯅꯕꯅꯤ ꯍꯥꯏꯅ ꯍꯩꯔꯥ ꯈꯔ ꯄꯤꯔꯛꯄꯅꯤꯅꯦ꯫ ꯁꯦ ꯊꯝꯖꯤꯜꯂꯨꯁꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯑꯁꯨꯛ ꯌꯥꯝꯕ ꯍꯩꯁꯤꯕꯨ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯄꯤꯖꯒꯦ ꯍꯥꯏꯔꯣ? ꯏꯁꯦ, ꯅꯣꯏꯁꯨ ꯆꯥꯅꯤꯡꯂꯗꯤ ꯀꯣꯛ ꯆꯥꯎꯗꯅ꯫ ꯄꯥꯕꯅ ꯍꯧꯖꯤꯛꯇꯗꯤ ꯄꯥꯕꯨꯡ ꯕꯣꯀꯨꯜꯅ ꯑꯩꯈꯣꯏ ꯇꯣꯝꯕꯤꯒꯤꯅꯤ ꯍꯥꯏꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ, ꯅꯣꯏꯁꯨ ꯆꯥꯕ꯫ ꯍꯣ, ꯃꯣꯏꯒꯤꯗꯤꯅꯦ ꯀꯔꯤꯃꯠꯇ ꯄꯤꯔꯛꯇꯦ ꯍꯥꯏꯅ ꯑꯣꯏꯅꯔꯤꯕꯅꯤ꯫ ꯏꯁꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯍꯣ, ꯅꯆꯜꯅ ꯃꯇꯣꯝꯇ ꯌꯥꯎꯕꯒ ꯑꯇꯣꯜ ꯑꯇꯥꯡꯕ ꯑꯣꯏꯕꯁꯤꯗ ꯅꯨꯡꯁꯤꯗꯅ ꯃꯥꯒꯤ ꯃꯃꯤꯡꯗ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯍꯦꯛ ꯈꯟꯗꯣꯛꯎ꯫ ꯍꯣꯏꯗ, ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ, ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯇꯞꯁꯤꯟꯕꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯇꯣꯝꯕꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯄ ꯍꯧꯕꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯀꯟꯅꯗꯤ ꯅꯠꯇꯕꯤ ꯈꯧꯗꯦꯝꯂꯒ, ꯑꯇꯣꯝꯕ, ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯄꯥꯕ, ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯃꯔꯨꯞ ꯑꯃꯒ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯃꯔꯨꯞꯇꯨꯕꯨ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ, ꯅꯨꯄꯤ ꯑꯣꯏꯔꯝꯗꯧꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯏꯁ, ꯏꯃꯥꯅ ꯈꯪꯈꯤꯕꯁꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯝꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯃꯃꯥ, ꯅꯪꯕꯨ ꯅꯆꯥꯅꯨꯄꯥꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯈꯪꯕ꯭ꯔꯣ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ? ꯏꯁ, ꯇꯨꯃꯤꯟ ꯃꯃꯥ, ꯅꯪꯁꯨ ꯏꯔꯥꯡꯗꯤ ꯐꯔꯝꯃꯤꯅꯦ꯫ ꯃꯥꯏꯗ, ꯏꯔꯥꯡ ꯐꯕꯒꯤ ꯋꯥ ꯅꯠꯇꯦꯗ꯫ ꯃꯈꯣꯏꯅ ꯀꯩꯗꯧꯔꯤ ꯍꯥꯏꯕꯁꯦ ꯌꯦꯡꯁꯤꯟꯕ ꯍꯥꯏꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯀꯅꯥ ꯀꯩꯗꯧꯔꯤ, ꯀꯅꯥꯅ ꯀꯔꯤ ꯄꯥꯝꯃꯤ, ꯀꯔꯥꯏꯗ ꯁꯣꯏꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇ꯭ꯔꯣ?
ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤ ꯆꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯂꯕꯅꯤꯅ ꯑꯗꯣ ꯃꯄꯥ ꯅꯪꯁꯨ ꯏꯆꯥ ꯃꯌꯥꯝꯁꯦ ꯈꯔ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯕꯅꯤ ꯅꯅꯥꯏ ꯅꯨꯄꯤ ꯏꯇꯣꯝꯇ ꯂꯣꯏꯅ ꯊꯥꯗꯣꯛꯏ ꯍꯦꯔꯥ ꯋꯥꯈꯜ ꯂꯩꯕꯤ ꯅꯪꯅꯕꯨ ꯑꯁꯤꯈꯛ ꯇꯧꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯌꯥꯎꯁꯤꯟꯗꯕꯅꯤꯗ ꯏꯁ ꯍꯣ ꯈꯪꯖꯔꯦ ꯅꯇꯥꯇꯣ ꯍꯌꯦꯡꯋꯥꯏ ꯁꯣꯏꯔꯛꯂꯀꯥꯟꯗ ꯅꯨꯄꯤ ꯅꯪꯅ ꯇꯧꯗꯅ ꯁꯣꯏꯔꯦ ꯍꯥꯏꯅ ꯋꯥꯇꯥꯐꯝ ꯑꯣꯏꯅꯕ ꯁꯤꯟꯕꯤꯔꯤꯕꯗꯣ ꯃꯁꯤꯗꯤꯕ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯕꯨꯛꯁꯦ ꯑꯗꯨꯃꯛ ꯐꯠꯇꯅ ꯈꯟꯕꯁꯦ ꯇꯣꯛꯇꯦꯕ ꯑꯩꯈꯣꯏꯅꯦ ꯑꯗꯨꯝꯕꯒ ꯈꯟꯈꯤꯕ ꯂꯩꯇꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯑꯅꯤꯗꯣ ꯃꯆꯥꯁꯤꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯦꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯀꯦꯅꯖꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯅꯥꯍꯟꯅ ꯍꯦꯛ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯃꯃꯥ ꯃꯄꯥꯅ ꯏꯔꯥꯡ ꯉꯥꯏꯍꯥꯛ ꯇꯧꯖꯕꯗꯣ ꯍꯦꯛ ꯊꯦꯡꯅꯕꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯏꯀꯥꯏꯗꯨꯅ ꯏꯍꯦ ꯑꯣꯟꯊꯣꯛꯄ ꯇꯟꯖꯥ ꯑꯃꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯏꯍꯦ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯍꯟꯗꯣ ꯑꯗꯨꯃꯛ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯂꯩꯕꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯩꯔꯞ ꯌꯦꯡꯂꯛꯑꯒ ꯍꯅꯨ ꯊꯥꯡꯁꯤꯗ ꯆꯣꯞꯄꯦꯅꯦꯁꯦ ꯐꯔꯤꯅꯤꯕ ꯏꯔꯥꯡ ꯌꯥꯝꯅ ꯄꯥꯝꯃꯦꯕ ꯍꯦꯔꯥ ꯍꯅꯨꯕꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯁꯨ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕ ꯌꯥꯏꯗꯅ ꯃꯤꯗ ꯏꯔꯥꯡ ꯇꯧꯔꯨꯕꯗꯤ ꯅꯠꯇꯦꯗꯅ ꯑꯎꯕ ꯃꯤꯅ ꯑꯣꯏꯅ ꯏꯀꯥꯏꯖꯁꯅꯤ ꯁꯥꯎꯟ ꯇꯣꯠꯄꯁꯤ ꯍꯅꯨꯔꯛ ꯐꯥꯎꯕ ꯍꯟꯗꯦꯗꯅ ꯂꯥꯏ ꯃꯇꯟꯖꯩꯗ ꯑꯁꯨꯝ ꯑꯣꯟꯁꯤꯟꯅꯗꯅ ꯂꯩꯔꯒ ꯑꯩꯗꯅꯤ ꯆꯣꯞꯇꯣꯏꯁꯤ ꯑꯁꯤ ꯍꯥꯏꯅ ꯂꯩ ꯃꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯔꯦꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯃꯥꯜ ꯃꯥꯗꯤ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯅꯥꯇꯣꯝꯕꯗꯨ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯧ ꯈꯥꯎꯕ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯕ ꯂꯧꯕꯨꯛ ꯑꯃꯗ ꯃꯥꯒ ꯈꯪꯅꯕꯤ ꯂꯦꯝꯕꯤ ꯀꯧꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤ ꯇꯥ ꯁꯅꯥꯇꯣꯝꯕ ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈꯤꯁꯦ ꯍꯥꯏꯔꯤꯅꯣ ꯂꯦꯝꯕꯤ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯇꯥꯖꯧꯒꯤ ꯃꯦꯟ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯈꯪꯍꯟꯕ ꯉꯝꯈꯤꯔꯣꯏ ꯑꯁ ꯑꯁꯣꯝꯗꯅ ꯏꯅꯦ ꯍꯣꯏꯅ ꯑꯩꯁꯦ ꯅꯨꯄꯥ ꯃꯈꯜ ꯃꯈꯜꯅꯤ ꯁꯤꯟꯖꯤꯜꯂꯛꯂꯤꯕ ꯅꯪꯅ ꯁꯣꯝꯗ ꯅꯌꯥꯝꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯥꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯁ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯁꯨ ꯃꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯃꯄꯥꯕꯨ ꯍꯣꯏꯗꯣ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯈꯥꯏꯅ ꯆꯠꯄꯅꯦ ꯑꯗꯨꯅ ꯇꯥꯖꯧꯅ ꯂꯨꯍꯣꯡꯗꯅ ꯑꯩꯅ ꯍꯥꯟꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯇꯧꯔꯤꯒꯦ ꯑꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯆꯦꯜꯂꯁꯤꯗꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯋꯥ ꯐꯥꯎꯕ ꯍꯧꯗꯣꯛꯄ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯒ ꯀꯔꯝꯍꯥꯏꯅ ꯆꯦꯟꯗꯣꯔꯤꯅꯣ ꯑꯗꯨꯝꯅꯒ ꯇꯧꯔꯗꯤ ꯑꯩ ꯌꯨꯝꯗ ꯐꯥꯎꯕ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯂꯣꯏꯀꯣ ꯑꯁ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯁꯣꯟꯕ ꯑꯩꯅ ꯅꯉꯣꯟꯗ ꯉꯥꯎꯔꯨꯕꯁꯦ ꯀꯗꯥꯏꯗꯅꯣ ꯈꯟꯅ ꯏꯇꯣꯝꯇ ꯐꯥꯎꯕ ꯋꯥꯔꯧꯖꯅ ꯆꯩꯖꯔꯕꯅꯤ ꯑꯩꯅ ꯅꯪꯁꯦ ꯅꯨꯡꯁꯤꯃꯟꯕꯒꯤ ꯍꯨꯟꯗꯣꯛꯄ ꯉꯝꯗ꯭ꯔꯕꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯅꯋꯣꯡꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯅꯍꯥꯟꯅ ꯍꯨꯟꯗꯣꯛꯂꯝꯃꯒ ꯆꯠꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯅꯥꯇꯣꯝꯕ ꯃꯥꯒꯤ ꯆꯥꯅꯖꯕꯤ ꯑꯗꯨꯅ ꯑꯗꯨꯛ ꯋꯥꯔꯧꯅ ꯑꯣꯏꯅꯅ ꯍꯥꯏꯔꯤꯕꯗꯣ ꯊꯧꯁꯥꯗ ꯅꯣꯛꯐꯦꯠꯇꯨꯝ ꯇꯧꯗꯨꯅ ꯏꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯕꯦꯝꯃ ꯑꯩꯁꯨ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗꯕ ꯃꯇꯥꯡ ꯑꯣꯏꯊꯧꯕꯒꯤꯅꯦ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯅ ꯇꯥꯕ ꯅꯠꯇꯦꯀꯣ ꯍꯣ ꯅꯪꯗꯤꯅꯦ ꯆꯥꯡ ꯑꯣꯟꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯁꯣꯝꯗꯅ ꯑꯩꯅ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯇꯪ ꯇꯥꯕ ꯉꯥꯏꯔꯤꯉꯩꯗ ꯏꯃꯥ ꯄꯥꯕ ꯍꯣꯏꯅ ꯍꯥꯏꯅꯕ ꯅꯨꯄꯥꯗꯨꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃ ꯊꯋꯥꯏꯗꯒꯤ ꯍꯦꯜꯂꯕꯤ ꯑꯃ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯛꯇꯨꯅ ꯃꯥꯗꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯅ ꯈꯣꯡꯒꯣꯏꯅꯔꯝꯂꯒ ꯑꯗꯨꯃꯥꯏꯅꯅꯦ ꯀꯞꯇꯅ ꯏꯁꯩ ꯁꯛꯁꯛꯇꯅ ꯂꯩꯍꯧ ꯅꯪꯗꯤ ꯑꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯧꯔꯤꯕꯣ ꯉꯝꯃꯣꯏ ꯈꯜꯂꯁꯨ ꯃꯇꯥꯡ ꯃꯇꯝꯅ ꯆꯥꯔꯛꯇ꯭ꯔꯗꯤ ꯑꯗꯨꯝ ꯉꯝꯈꯤꯕ ꯇꯥꯕ ꯉꯥꯏꯈꯣꯁꯦ ꯍꯞꯇꯥꯃꯨꯛꯇꯤ ꯅꯣꯏ ꯏꯃꯥ ꯍꯣꯏꯗꯣ ꯊꯦꯝꯈꯣ ꯀꯩꯗꯧꯒꯦ ꯑꯁꯤꯗ ꯑꯩꯅꯦ ꯏꯃꯥ ꯍꯣꯏꯗ ꯍꯧꯗꯣꯛꯂꯒꯦꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯣꯏꯅ ꯌꯥꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯑꯗꯨꯗ ꯌꯥꯗ꯭ꯔꯒꯅ ꯍꯦꯛꯇ ꯆꯦꯜꯂꯒ ꯂꯣꯏꯔꯁꯦ ꯑꯍꯣꯏꯁꯦ ꯍꯞꯇꯥ ꯑꯃꯁꯤꯗꯤ ꯉꯥꯏꯔꯒꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯁꯤꯅꯤꯀꯣ ꯍꯞꯇꯥ ꯑꯃꯗꯒꯤ ꯍꯦꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯍꯣꯏꯁꯦ ꯍꯟꯗꯛꯇꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯗꯤꯅꯦ ꯑꯩꯅꯦ ꯅꯪꯅ ꯅꯅꯤꯡ ꯇꯧꯈꯤꯕꯗ ꯀꯩꯁꯨ ꯌꯦꯠꯂꯔꯣꯏꯗꯕꯅꯦ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯇꯣꯝꯕꯒ ꯂꯦꯝꯕꯤꯒꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯂꯦꯝꯕꯤꯅ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯌꯨꯝꯗ ꯁꯣꯏꯗꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯉꯥꯡꯉꯝꯃꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯪꯁꯨ ꯍꯟꯈ꯭ꯔꯣ ꯑꯗꯣ ꯉꯁꯥꯏ ꯍꯥꯏꯅꯕꯗꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏꯁꯦ ꯁꯣꯏꯍꯜꯂꯔꯣꯏ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯅꯪ ꯍꯥꯟꯅ ꯆꯠꯂꯣ ꯑꯗꯨꯒ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯌꯥꯗꯦ ꯅꯪ ꯍꯥꯟꯅ ꯆꯪꯉꯣ ꯑꯗꯨꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯈꯝꯕꯟꯗꯅꯒꯁꯨ ꯇꯧꯔꯤ ꯃꯥꯜꯂꯦ ꯍꯣꯏꯁꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯂꯦꯝꯕꯤ ꯃꯤꯁꯨꯝꯕꯤ ꯃꯤꯅꯣꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯁꯨ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ
ꯁꯅꯥꯇꯣꯝꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯃꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯕꯨꯡꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ "ꯇꯥꯇꯣꯟ, ꯀꯧꯔꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦꯕ꯫ ꯏꯃꯥꯗꯤ ꯏꯅꯦ ꯇꯣꯝꯕꯤꯒ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯆꯠꯈꯤꯕꯅꯦ꯫ ꯀꯩꯗꯧꯕꯅꯣ? ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯏꯅꯝꯃꯗꯣ ꯂꯧꯁꯤꯟꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯦ." ꯁꯅꯥꯇꯣꯝꯕ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ꯫ "ꯀꯩꯗꯧꯔꯒꯦ ꯇꯥꯇꯣꯟ? ꯅꯪꯅ ꯅꯀꯣꯛꯀ ꯄꯥꯏꯗꯨꯅ ꯇꯧꯏꯗꯨꯕꯣ?" ꯑꯁ ꯑꯩꯅꯗꯤ ꯇꯥꯆꯧ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯍꯥꯟꯅ ꯆꯦꯟꯒꯦ ꯇꯧꯔꯒ꯫ "ꯀꯩꯅꯣ ꯇꯥꯇꯣꯟꯅ ꯍꯥꯏꯗꯨꯕꯣ? ꯇꯥꯆꯧ ꯂꯣꯏꯔꯒ ꯇꯥꯇꯣꯟꯒꯤ ꯁꯔꯨꯛ ꯅꯠꯇ꯭ꯔꯣ? ꯇꯥꯆꯧꯗꯨ ꯀꯥꯜꯂꯒ ꯇꯥꯇꯣꯟꯗꯤ ꯍꯥꯟꯅ ꯆꯦꯟꯒꯦ ꯀꯥꯏꯅ ꯈꯜꯂꯤꯕ ꯑꯣꯏꯔꯦ? ꯎꯄꯥꯏ ꯂꯩꯇꯦꯅꯦ, ꯇꯥꯆꯧꯅ ꯍꯟꯗꯣꯛꯈ꯭ꯔꯦꯕ." ꯑꯉꯥꯡꯅ ꯀꯩ ꯈꯪꯗꯅ ꯑꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝꯅꯤ ꯊꯥꯔꯛꯏꯁꯦ꯫ ꯍꯞꯇꯥꯁꯤꯗ ꯀꯩꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? "ꯀꯅꯥꯅꯣ ꯃꯇꯝ ꯊꯥꯔꯛꯑꯦ ꯍꯥꯏꯁꯤꯕꯣ?" ꯍꯣꯅꯅꯃꯅ ꯃꯥ ꯅꯠꯇꯅ ꯀꯅꯥꯅ ꯑꯣꯏꯗꯧꯔꯤꯒꯦ? "ꯑꯁ ꯑꯩꯅꯦ ꯅꯣꯏꯒꯤ ꯋꯥꯇꯥꯁꯦ ꯋꯥꯈꯜꯒ ꯑꯃꯠꯇ ꯇꯥꯖꯕ ꯅꯠꯆꯗꯦ, ꯈꯪꯖ-ꯂꯥꯛꯆꯄ ꯅꯠꯇꯦ, ꯅꯣꯏ ꯊꯣꯛꯄ ꯇꯧꯅꯣ" ꯍꯥꯏꯅ ꯇꯝꯐꯥꯗꯨꯗꯤ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯗꯤ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯗꯨꯅ ꯗꯥꯔꯤ ꯃꯄꯥꯟꯗꯨꯗ ꯆꯨꯔꯤ ꯇꯥꯐꯝꯅꯤ ꯀꯥꯏꯅ ꯈꯟꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯒ ꯃꯥꯟꯗꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯀꯣꯛ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯃꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕ ꯃꯥꯗꯤ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯅꯥꯈꯣꯡ ꯖꯨꯔꯤꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯄꯥꯈꯠꯅ "ꯑꯍꯩ ꯑꯇꯣꯝꯕ, ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ, ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯗꯤ ꯅꯥꯈꯣꯡ ꯖꯨꯔꯤꯗꯨꯗ ꯑꯗꯨꯝꯅ ꯐꯝꯂꯤꯕꯗꯨꯕꯨ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ." ꯑꯁ ꯏꯃꯥ ꯇꯧꯍꯩ꯫ ꯁꯅꯥꯇꯣꯝꯕ ꯋꯥꯗꯨ ꯍꯥꯏꯕꯒ ꯂꯣꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯏ ꯂꯣꯟꯈꯠꯂꯛꯄꯗ ꯃꯀꯣꯛ ꯀꯨꯞꯂꯒ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯅ "ꯑꯦ ꯂꯩꯔꯥꯡꯇꯣꯟ, ꯅꯪꯗꯤ ꯃꯐꯝꯁꯤꯗ?" "ꯏꯇꯩ, ꯀꯔꯥꯏꯗꯒꯤ ꯅꯇꯩꯅꯣ, ꯅꯅꯥꯎ ꯅꯨꯄꯥꯅꯤꯅꯦ꯫ ꯍꯥꯏ, ꯅꯇꯩꯃꯗ ꯑꯗꯨꯝ ꯍꯥꯏꯅ ꯃꯃꯤꯡ ꯀꯧꯅꯨꯅꯦ." "ꯀꯔꯤ ꯍꯥꯏꯕ? ꯏꯇꯩꯃ ꯍꯥꯏꯕ?" "ꯍꯣꯏꯅꯦ, ꯅꯌꯥꯝꯕꯅ ꯍꯧꯖꯤꯛꯇ ꯆꯦꯜꯂꯛꯂꯤꯕ ꯅꯇꯩꯃꯅꯤꯅꯦ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯕꯨ ꯅꯨꯄꯤ ꯑꯝꯇ ꯂꯩꯖꯗꯕꯗꯧꯅ." "ꯍꯥꯏ, ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯆꯠꯂꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯄꯥꯕꯨꯡ ꯑꯣꯏꯅ ꯀꯧꯔꯨꯁꯨ ꯆꯠꯂꯨ꯫ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯁꯅꯥꯃꯍꯤ ꯈꯨꯔꯨꯝꯅꯔꯣ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯥꯡꯇꯣꯟꯗꯣ ꯇꯤꯉꯛ ꯃꯥꯏꯉꯛꯅꯅ ꯋꯥꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯅꯦ ꯊꯣꯛꯄꯤ ꯇꯣꯝꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯁꯅꯥꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ "ꯍꯥꯏꯇꯣꯝꯕ, ꯅꯄꯥ ꯀꯧꯕ ꯆꯠꯄꯗ ꯅꯌꯥꯝꯕꯗꯨꯁꯨ ꯊꯦꯡꯅꯔꯗꯤ ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯅꯨ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ." "ꯍꯣꯏꯅꯦ." ꯀꯩꯅꯣ ꯑꯩ ꯇꯧꯗꯣꯏꯁꯤꯕꯣ? ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎ ꯅꯨꯄꯤꯁꯤꯗ ꯏꯇꯩꯃ ꯍꯥꯏꯅ ꯀꯧꯕ ꯇꯥꯔꯤꯕꯣ ꯑꯩꯕꯣ? ꯑꯁ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯍꯦꯛ ꯇꯧꯔꯛꯂꯗꯅ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ ꯍꯥꯏꯅ ꯁꯅꯥꯇꯣꯝꯕꯗꯨ ꯉꯥꯡꯗꯨꯅ ꯃꯄꯥꯕꯨꯡ ꯀꯧꯕꯅꯤ ꯍꯥꯏꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯇꯧꯗꯨꯅ ꯄꯥꯎ ꯍaidoꯛꯄ ꯂꯥꯛꯄꯗ ꯂꯦꯝꯕꯤꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯩꯔꯥꯡꯇꯣꯟꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨ ꯃꯥꯒ ꯈꯪꯅꯔꯤꯕ ꯁꯅꯥꯇꯣꯝꯕꯒꯤ ꯃꯌꯥꯝꯕ ꯁꯅꯥꯍꯟꯗꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯥꯁꯨ ꯑꯗꯨ ꯈꯪꯕꯗ ꯃꯀꯣꯛ ꯄꯥꯏꯗꯨꯅ "ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯑꯩꯅ ꯈꯪꯅ ꯂꯩꯔꯒ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯆꯦꯟꯒꯦ ꯍꯥꯏꯔꯁꯨ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃ ꯈꯜꯂꯒ ꯀꯣꯛ ꯆꯦꯟꯒꯦ ꯍꯥꯏꯗꯦꯕ? ꯃꯁꯤꯗꯩꯁꯤꯗ ꯃꯁꯤ ꯑꯩꯒꯤ ꯃꯇꯩ ꯑꯣꯏꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯍꯦꯛ ꯃꯌꯥꯝꯕꯗꯨꯕꯨ ꯈꯜꯂꯒ ꯆꯦꯟꯁꯤꯜꯂꯦ ꯍꯥꯏꯋꯥꯅꯦ꯫ ꯀꯩꯅꯣꯕ ꯇꯧꯗꯣꯏꯁꯤꯕꯣ?" "ꯍꯥꯏ ꯑꯆꯧꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ? ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡꯁꯤ ꯆꯥ ꯅꯨꯡ ꯄꯤꯒꯦ ꯍꯥꯏꯗ ꯑꯗꯨꯗ ꯅꯪꯅ ꯅꯀꯣꯛ ꯍꯣꯠꯇꯅ ꯂꯩꯗꯨꯕꯣ ꯃꯇꯥꯡ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ." "ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ, ꯄꯪꯉꯥꯡꯗ ꯉꯥꯡꯉꯛꯀꯅꯨ, ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ, ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ." "ꯇꯥꯏꯅꯔꯣ ꯇꯥꯏꯅꯔꯣ, ꯅꯣꯏ ꯅꯄꯥ ꯅꯆꯥ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯅꯦ ꯑꯩꯁꯦ꯫ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯅꯅꯥꯎ ꯅꯨꯄꯤ ꯍꯦꯂꯥꯡ ꯊꯪꯕꯤ ꯑꯗꯨꯅ ꯆꯦꯟꯈꯤꯕꯒꯤꯅꯦ ꯑꯩꯁꯦ ꯑꯃꯨꯛ ꯅꯄꯥꯅꯅꯦ ꯐꯨꯊꯗꯧꯕ." "ꯐꯨꯗ꯭ꯔꯗꯤ ꯀꯩꯅꯣ, ꯐꯨꯕꯨ ꯐꯨꯃꯟꯗꯦ, ꯀꯩꯒꯤꯅꯣꯕ ꯏꯃꯥꯅ ꯅꯆꯥꯅꯨꯄꯤ ꯏꯔꯥꯡ ꯀꯟꯕꯤ ꯑꯉꯥꯡ ꯅꯍꯜ ꯁꯥꯕꯤ ꯑꯗꯨꯕꯨ ꯆꯦꯜꯍꯟꯈ꯭ꯔꯤꯗꯨꯕꯨꯕ?" "ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯍꯥ? ꯅꯪꯅ ꯊꯣꯛꯍꯟꯖꯕ ꯅꯠꯇ꯭ꯔꯣ? ꯅꯄꯥꯅ ꯅꯪꯒ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯗꯨ ꯎꯅꯔꯨꯆꯣ ꯍꯥꯏꯕꯗ ꯌꯥꯃꯟꯗꯕ ꯑꯗꯨꯗ ꯑꯩꯅ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯊꯥꯈꯤꯕꯅꯤ, ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦꯗꯅ, ꯑꯁꯤ ꯐꯔꯕ ꯅꯠꯇ꯭ꯔꯣ?" "ꯑꯁ ꯑꯩꯅ ꯃꯇꯝ ꯈꯤꯇꯗꯤ ꯉꯥꯏꯈꯣ ꯍꯥꯏꯔꯃꯛꯇꯗ ꯅꯣꯏꯅ ꯑꯁꯨꯛ ꯉꯥꯏꯉꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ?" "ꯍꯣꯅꯦ, ꯅꯄꯥꯅ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯀꯌꯥ ꯊꯥꯖꯗꯦ ꯍꯥꯏꯌꯦ, ꯑꯗꯨꯒꯤꯅꯤ." "ꯏꯁ, ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯗꯨꯗꯅ ꯊꯥꯖꯕ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ?" "ꯍꯣ, ꯑꯩꯅ ꯈꯪꯅꯔꯤꯁꯦ ꯑꯩꯈꯣꯏ ꯅꯥꯎꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯦ ꯍꯥꯏꯕ." "ꯏꯁꯦ, ꯑꯗꯨꯃꯗꯤ ꯈꯪꯂꯨꯗ꯭ꯔꯦꯍꯦ, ꯌꯥꯔꯦꯁꯦ,
ꯑꯗꯨꯒꯤ ꯋꯥꯗꯨꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯍꯜꯁꯤꯡ ꯂꯥꯛꯂꯤꯁꯦ ꯑꯃꯨꯛꯇ ꯆꯥ ꯅꯨꯡ ꯇꯧꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯄꯥꯅ ꯑꯃꯨꯛ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯄ ꯇꯥꯔꯦ ꯆꯠꯂꯣ ꯃꯤ ꯅꯪꯕꯣ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯃꯗꯨ ꯍꯥꯏꯅ ꯂꯦꯝꯕꯤꯗꯣ ꯐꯤ ꯀꯥꯝꯂꯒ ꯑꯍꯜꯁꯤꯡꯗꯨꯒꯤ ꯆꯥ ꯄꯤꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯑꯍꯜꯁꯤꯡ ꯌꯥꯅꯗꯨꯅ ꯃꯧꯁꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯈꯩꯒ ꯌꯥꯅꯗꯨꯅ ꯉꯟꯇꯥꯅ ꯊꯤꯟꯗꯣꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯂꯦꯝꯕꯤꯒ ꯁꯅꯥꯇꯣꯝꯕꯒꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯎꯅꯐꯝ ꯑꯗꯨꯗ ꯋꯥꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗ ꯐꯝꯂꯤ ꯑꯅꯤꯗꯣ ꯂꯦꯝꯕꯤꯁꯨ ꯁꯅꯥꯇꯣꯝꯕꯗ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯗꯤ ꯇꯔꯪ ꯑꯃꯗ ꯑꯗꯨꯃꯛ ꯃꯪꯂꯒ ꯂꯩꯔꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯩꯅꯣꯝꯗꯤ ꯈꯟꯅꯕꯅ ꯐꯕꯅꯦ ꯍꯧꯖꯤꯛꯄꯨ ꯀꯩ ꯈꯟꯅꯁꯤ ꯍꯥꯏꯅꯣ ꯀꯩ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯒꯦ ꯑꯁ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯣꯊꯔꯤꯉꯩꯗꯅꯤ ꯃꯤꯅ ꯍꯥꯟꯈ꯭ꯔꯤꯁꯦ ꯑꯗꯨꯁꯨ ꯑꯇꯩ ꯑꯣꯏꯔꯗꯤ ꯐꯕ ꯏꯅꯥꯎ ꯅꯨꯄꯤꯗꯨꯅ ꯕꯒꯜ ꯂꯧꯈ꯭ꯔꯦꯗꯅ ꯅꯪ ꯅꯠꯇꯦꯀꯣ ꯃꯊꯥ ꯁꯥꯔꯤꯁꯦ ꯑꯩꯁꯨꯅꯤ ꯅꯠꯇꯦ ꯅꯅꯥꯎ ꯅꯨꯄꯤꯗꯨꯗꯕꯨ ꯀꯃꯥꯏꯅ ꯏꯇꯩꯃ ꯀꯧꯗꯣꯏꯅꯣꯕ ꯑꯩꯕꯨ ꯑꯁ ꯑꯗꯨ ꯂꯥꯏꯔꯤ ꯅꯌꯥꯝꯕꯗꯨꯗ ꯀꯃꯥꯏꯅ ꯑꯩꯅ ꯏꯅꯥꯎ ꯅꯨꯄꯥ ꯍꯥꯏꯗꯧꯔꯤꯒꯦ ꯀꯥꯏꯗꯅꯣꯃ ꯐꯥꯏꯒꯩ ꯆꯠꯄ ꯑꯃ ꯌꯥꯎꯔꯤ ꯅꯠꯇꯦ ꯐꯤꯕꯝꯁꯤꯗꯕꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯃꯔꯤ ꯂꯩꯅꯈꯤꯁꯤ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯇꯧꯁꯤꯟꯅꯔꯒ ꯅꯃꯥꯏ ꯂꯩꯊꯣꯛꯀꯦ ꯇꯧꯏꯔꯥ ꯑꯗꯨ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯃꯁꯤꯗ ꯅꯪꯅ ꯊꯤꯡꯗꯅ ꯑꯐꯕ ꯅꯨꯄꯥ ꯃꯈꯩꯁꯨ ꯂꯣꯏꯅ ꯅꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯃꯨꯛ ꯂꯧꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯅꯃꯩ ꯂꯩꯁꯤꯜꯂꯛꯀꯗꯣꯏꯖꯥꯅꯤꯀꯣ ꯑꯝꯇ ꯇꯞꯊꯈꯣꯕ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯃꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯏꯃꯨꯡ ꯑꯅꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯗꯣ ꯑꯍꯜꯁꯤꯡꯅ ꯄꯥꯝꯂꯣꯏ ꯍꯥꯏꯋꯥꯅꯤ ꯄꯥꯝꯒꯦꯔꯥ ꯄꯥꯝꯂꯣꯏꯔꯥ ꯑꯩ ꯑꯝꯇ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯅꯪ ꯑꯩ ꯊꯨꯡꯅꯕ ꯑꯁꯤꯇꯅꯦ ꯑꯩꯗꯤꯅꯦ ꯅꯪꯒ ꯀꯥꯏꯅꯗꯧꯕ ꯑꯣꯏꯔꯗꯤꯅꯦ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯇꯨꯔꯦꯜꯗ ꯆꯣꯡꯊꯔꯒ ꯁꯤꯈꯤꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯂꯦꯞꯂꯕꯗꯕꯨ ꯀꯩꯒꯤ ꯑꯩꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯗꯧꯔꯤꯒꯦ ꯃꯣꯏꯅ ꯐꯅ ꯊꯤꯡꯂꯁꯨ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯡꯗꯅ ꯂꯦꯞꯂꯗꯕꯅꯤ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯂꯗꯕꯅꯤ ꯍꯥꯏꯔꯒ ꯐꯝꯂꯒ ꯂꯩꯔꯝꯃꯗꯤ ꯌꯥꯔꯣꯏꯀꯣ ꯐꯝꯃꯣꯏꯕ ꯂꯦꯞꯄꯤꯁꯤꯅꯤ ꯇꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗ ꯑꯃꯨꯛ ꯑꯋꯥꯕ ꯀꯥꯎꯕ ꯃꯈꯩ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛ ꯇꯧꯕ ꯃꯧ ꯑꯅꯤ ꯑꯍꯨꯝꯅ ꯎꯈꯤꯗꯨꯅ ꯑꯁꯤꯗ ꯅꯣꯛꯂꯤꯁꯤꯕꯨ ꯂꯦꯝꯕꯤ ꯅꯠꯇ꯭ꯔꯣ ꯉꯥꯏꯈꯣꯅꯦ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯑꯁꯤꯅ ꯃꯅꯥꯎꯅꯨꯄꯤꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯃꯣꯏꯒꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯀꯣ ꯍꯣꯏꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯍꯦ ꯈꯪꯗ꯭ꯔꯦ ꯃꯇꯝꯒꯤ ꯍꯣꯡꯂꯛꯄꯁꯤꯗ ꯅꯪ ꯑꯩꯅ ꯍꯥꯏꯔꯨ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯅꯁꯥ ꯏꯁꯥ ꯐꯥꯎꯕ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯍꯥꯏꯅ ꯃꯧ ꯑꯅꯤ ꯑꯍꯨꯝꯗꯨ ꯉꯥꯡꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯁꯨ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗ ꯃꯌꯥꯝꯅ ꯋꯥꯔꯤꯅꯔꯛꯄꯗ ꯂꯦꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯎꯅꯩ ꯍꯥꯏꯕꯗꯨ ꯇꯥꯔꯛꯄꯗꯒꯤ ꯁꯥꯎꯅ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗꯨ ꯊꯕꯛ ꯐꯥꯎꯕ ꯆꯠꯇꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯎꯅ ꯐꯤ ꯀꯥꯝꯗꯨꯅ ꯈꯣꯟ ꯀꯜꯂꯞꯅ ꯍꯩ ꯑꯆꯧꯕꯤ ꯃꯃꯥ ꯍꯩ ꯃꯃꯥ ꯅꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯌꯥꯝꯊꯨꯅ ꯊꯣꯛꯂꯛꯎꯅꯦ ꯂꯦꯝꯕꯤꯗꯤ ꯃꯄꯥꯕꯨꯡꯅ ꯀꯧꯏ ꯍꯥꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯛꯆꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯄꯥꯕ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯍꯟꯖꯤꯜꯂꯛꯂꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯄꯣꯛꯇꯅ ꯑꯩꯁꯤ ꯏꯃꯥ ꯑꯩꯁꯤ ꯊꯥꯡꯒꯠꯇꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯆꯠ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯗꯅ ꯃꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯋꯥꯗꯨ ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯉꯥꯛꯇ ꯑꯩꯅ ꯍꯥꯏꯁꯤ ꯋꯥꯈꯜ ꯇꯥꯗꯦ ꯁꯤꯅꯦꯕ ꯍꯥ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯑꯗꯨꯅꯦꯕ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯅ ꯃꯄꯥ ꯏꯕꯨꯡ ꯑꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯗ ꯆꯩꯒꯤ ꯇꯧꯕꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯄꯔꯛ ꯊꯣꯛꯂꯛꯂꯒ ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛ ꯃꯤꯅ ꯇꯥꯔꯒ ꯑꯃꯨꯛ ꯈꯠꯅꯔꯕꯣꯏ ꯅꯤꯡꯕ ꯇꯥꯔꯤ ꯇꯞꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯇꯞꯅ ꯍꯥꯏꯅꯕ ꯀꯥꯏꯅ ꯃꯁꯤ ꯄꯨꯝꯕꯁꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯒ ꯇꯥꯏꯅꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯅꯪꯉꯣꯟꯗ ꯇꯥꯏꯅꯗ꯭ꯔꯕꯗꯤ ꯅꯪꯅ ꯅꯆꯥꯁꯤꯡꯁꯦ ꯀꯨꯞꯅ ꯁꯦꯟꯅꯔꯗꯕꯨ ꯃꯤꯅ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯤꯕꯁꯤ ꯑꯣꯏꯈꯤꯒꯗ꯭ꯔꯣ ꯍꯥ ꯃꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯃꯤꯅ ꯍꯥꯏꯕ ꯂꯣꯏꯅ ꯇꯥ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯍꯤꯡꯕ ꯇꯥꯔꯅꯤꯗ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩ ꯃꯤꯅ ꯍꯥꯏꯅꯔꯤꯁꯤ ꯑꯇꯩ ꯅꯠꯇꯦꯅꯦ ꯅꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯅ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒ ꯈꯪꯅꯩ ꯍꯥꯏꯅ ꯃꯤ ꯂꯣꯏꯅ ꯋꯥ ꯂꯥꯎꯅ ꯍꯧꯔꯦꯅꯦ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤ ꯀꯩꯁꯨ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ
ꯃꯆꯥꯅꯨꯄꯤꯅ ꯃꯅꯥꯎꯅꯨꯄꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯈꯤꯕꯗꯣ ꯃꯃꯥ ꯏꯕꯦꯝ ꯃꯃꯥꯗꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯑꯁꯦꯡꯀꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯄꯥꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ꯭ꯔꯥ? ꯍꯥ? ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ, ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯣ?" "ꯍꯣꯏ, ꯑꯁꯦꯡꯕꯅꯦ. ꯑꯩꯅ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯁꯨ ꯏꯃꯥꯗ ꯍꯥꯏꯗꯨꯗꯤ." "ꯑꯣ, ꯃꯃꯥ ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕ ꯑꯣꯏꯔꯦ. ꯑꯗꯨꯒ ꯅꯆꯥ ꯑꯁꯤꯗ ꯃꯗꯨ ꯇꯧꯍꯩꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯗꯕꯅꯦꯕ, ꯍꯥ? ꯅꯪ ꯑꯣꯏꯅ ꯍꯥꯠꯂꯒꯦꯗ!" "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣꯕ." "ꯀꯩꯒꯤ ꯇꯥꯕ? ꯅꯪꯗ ꯍꯥꯠꯂꯒ ꯐꯒꯗꯕꯅꯦ." "ꯑꯁ, ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯄꯒꯤ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯑꯩꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯗꯕꯅꯦꯕ." "ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯗ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕꯁꯦ." "ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯀꯩꯗꯧꯒꯦ? ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯀꯥꯟꯅꯗꯧꯕꯁꯨ ꯅꯠꯇ꯭ꯔꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯆꯥꯅꯨꯄꯤꯁꯦ ꯊꯦꯝꯅꯧꯗꯅ ꯇꯧꯕꯅ ꯀꯥꯟꯅꯔꯣꯏꯗ꯭ꯔꯣ?" ꯂꯦꯝꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯍꯥ "ꯑꯩꯗꯤ ꯇꯥ ꯇꯣꯝꯕ ꯀꯥꯏꯅꯗꯕ ꯑꯣꯏꯔꯗꯤ ꯇꯨꯔꯦꯟꯗ ꯆꯣꯡꯊꯔꯒ ꯁꯤꯖꯈꯤꯅꯤ." "ꯀꯔꯤ?" ꯍꯥꯏꯔꯒ ꯅꯥꯇꯦꯛꯇꯣ ꯑꯃꯨꯛꯇ ꯁꯦꯠ ꯂꯥꯎꯅ ꯐꯥꯎꯕ ꯊꯥꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯄꯅ ꯅꯥꯗꯨꯅ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯅꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯅꯃꯥꯅ ꯄꯥꯎꯏꯕ ꯑꯩꯈꯣꯏꯅ ꯃꯤꯃꯥꯡꯗ ꯆꯪꯁꯤ ꯁꯤꯕꯗꯗꯤ ꯈꯟꯗ꯭ꯔꯦꯅꯦ." "ꯑꯩ ꯀꯩꯝꯇ ꯈꯟꯗꯦ. ꯑꯩꯒꯤ ꯍꯥꯏꯕꯨ ꯀꯔꯤ? ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯁꯨ ꯈꯤꯇ ꯏꯟꯗꯕ?" ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯃꯃꯥꯅ ꯑꯃꯨꯛ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯍꯟꯗꯛꯇꯤ ꯍꯤꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯇꯨꯅ "ꯏꯃꯥ, ꯑꯩ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ." "ꯐꯔꯦ. ꯅꯪ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ. ꯅꯃꯥ ꯑꯩꯗꯤꯅꯦ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯇꯨꯔꯦꯟꯗ ꯆꯣꯡꯊꯗꯨꯅ ꯁꯤꯔꯨꯒꯅꯤꯌꯦ." "ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯏꯃꯥ. ꯑꯩ ꯂꯥꯟꯖꯔꯦꯕ. ꯑꯩ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯔꯒꯦꯕ ꯏꯃꯥ. ꯊꯥꯗꯣꯛ. ꯅꯪꯅꯦ ꯅꯨꯄꯥꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ. ꯑꯩꯕꯨ ꯈꯥꯝꯂꯅꯨ. ꯏꯃꯥ, ꯑꯩ ꯂꯥꯟꯖꯔꯦꯕ ꯏꯃꯥ. ꯑꯩ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯔꯒꯦꯕ. ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏꯕ ꯏꯃꯥ." "ꯑꯗꯨꯅꯤꯗꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ." "ꯏꯃꯥ." ꯍꯥꯏꯅ ꯂꯦꯝꯕꯤꯗꯨ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯋꯥꯕ ꯑꯗꯨꯃꯛꯄꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯈꯔ ꯋꯥꯔꯁꯨ ꯋꯥꯅ ꯂꯥꯞꯅꯈꯤꯕꯅ ꯐꯩ ꯈꯟꯕꯒꯤꯅꯤ꯫ ꯑꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕꯗ ꯂꯦꯝꯕꯤꯒ ꯅꯛꯁꯤꯟꯅꯗꯅꯕ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯇꯥꯗ "ꯏꯃꯥ, ꯑꯩ ꯃꯥꯒ ꯈꯛ ꯂꯥꯞꯅꯕ ꯉꯝꯃꯣꯏ." "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯁꯦ ꯈꯤꯇꯗꯤ ꯇꯥꯎ ꯀꯩꯗꯧꯒꯦ?" "ꯏꯃꯥ, ꯅꯣꯏꯅ ꯍꯥꯏꯗꯣ ꯑꯃꯠꯇ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ. ꯅꯣꯏꯅ ꯍꯥꯏꯗꯣ ꯑꯣꯏꯗ ꯄꯥꯗ ꯉꯥꯛꯇꯅꯦ. ꯈꯪꯉꯦ ꯌꯥꯔꯦ." "ꯑꯣꯏꯗ ꯄꯥꯗ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯅꯇꯩꯃꯒꯤ ꯃꯆꯦꯗꯨ ꯅꯪꯅ ꯂꯧꯕ ꯍꯥꯏꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ." "ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯑꯁꯨꯛ ꯈꯥꯏꯔꯤꯁꯤꯕꯣ? ꯏꯁꯥ ꯌꯥꯅꯖꯗꯨꯅ ꯊꯃꯣꯏ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯕꯗ ꯅꯣꯏ ꯀꯩ ꯃꯊꯧ ꯇꯥꯒꯦꯕ?" ꯇꯣꯃꯥꯅ ꯃꯁꯤ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕꯗ ꯆꯤꯟꯊꯛꯇ ꯁꯨꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ." ꯃꯗꯨ ꯍꯥꯏꯅ ꯇꯣꯃꯥꯅ ꯁꯅꯥꯇꯣꯝꯕꯕꯨ ꯐꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯅ ꯈꯥꯝꯕꯗꯒꯤ ꯈꯨꯠ ꯐꯥꯎꯕꯗꯤ ꯊꯥꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯅꯥꯍꯟꯅ ꯇꯞꯅ "ꯄꯥꯕꯁꯨ ꯑꯝꯇ ꯇꯞꯊꯕꯤꯌꯨ. ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕꯅꯤ. ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯅꯥꯎꯒꯤ ꯊꯃꯣꯏ ꯈꯪꯂꯨꯗꯕꯅ, ꯈꯣꯡꯐꯝ ꯑꯁꯤ ꯊꯥꯡꯖꯤꯜꯂꯨꯕꯅ ꯄꯨꯝꯅꯃꯛ ꯋꯥꯕꯅꯤ. ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯋꯥꯕ ꯐꯅꯕ ꯑꯩ ꯂꯨꯍꯣꯡꯕ ꯑꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ." "ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯌꯥꯝꯕ ꯑꯁꯤꯅ ꯃꯤꯃꯥꯡꯗ ꯆꯣꯞꯄ, ꯅꯃꯥꯅ ꯄꯥꯎꯏꯕ ꯑꯩꯈꯣꯏꯅ ꯏꯀꯥꯏꯕ ꯅꯪꯕ, ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯦꯜꯂꯨꯔꯕ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯕ, ꯃꯁꯤ ꯃꯌꯥꯝꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ, ꯍꯥ? ꯇꯥꯆꯧ, ꯅꯅꯥꯎ ꯂꯥꯟꯖꯔꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯔꯣꯏ. ꯇꯥꯆꯧꯒꯤ ꯈꯣꯡꯐꯝ ꯑꯗꯨꯗꯗꯤ ꯍꯟꯗꯣꯛꯄꯤꯌꯨ. ꯇꯥꯆꯧ, ꯅꯅꯥꯎꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ. ꯂꯨꯍꯣꯡꯕ ꯑꯁꯤꯗꯗꯤ ꯇꯣꯛꯂꯒꯦ ꯍꯥꯏꯕꯤꯒꯅꯨ ꯇꯥꯆꯧ." "ꯌꯥꯔꯤꯁꯦ, ꯏꯌꯥꯝꯕ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ. ꯑꯗꯨꯅ ꯇꯧꯔꯨꯁꯦ, ꯇꯧꯍꯩꯗꯦ." "ꯑꯗꯨꯅꯤꯗꯅ ꯅꯆꯤꯟ ꯅꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯂꯥꯎꯅ ꯈꯣꯡꯅꯔꯝꯕ ꯑꯗꯨꯁꯨ ꯅꯦꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯕꯁꯨ ꯉꯝꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯍꯜꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯎꯅꯖꯔꯝꯃꯤ꯫ "ꯇꯥ ꯇꯣꯝꯕ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ.
ꯑꯩ ꯑꯍꯜꯁꯤꯡꯒꯤ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡ ꯊꯥꯡꯕ ꯉꯝꯒꯅꯤ ꯈꯟꯗ꯭ꯔꯦ꯫ ꯑꯩꯁꯨ ꯋꯥꯐꯝꯗꯣ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯇꯞꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ, ꯅꯪꯁꯨ꯫ ꯋꯥꯗꯣ ꯍꯥꯏꯕ ꯉꯝꯗ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯈꯪꯕꯅ ꯇꯞꯅ ꯇꯃꯛ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅꯗꯤ ꯌꯦꯡꯖꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯡꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯆꯠꯅꯕꯤꯒꯤ ꯄꯟꯅ ꯈꯥꯈꯤꯕꯅ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯁꯝꯖꯤꯟꯕ ꯌꯥꯗ ꯄꯟꯊꯨꯡ ꯐꯪꯗꯅ ꯑꯔꯣꯏꯕ ꯂꯩ ꯆꯤꯡꯈꯤꯔꯝꯃꯤ꯫